ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯛꯂꯤꯕ ꯅꯣꯕꯦꯝꯕꯔ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯄꯤꯌꯥꯔ ꯃꯈꯥ ꯁꯥꯡꯊꯍꯜꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ ꯆꯌꯣꯜ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ 71st ꯋꯥꯏꯜꯗ ꯂꯥꯏꯐ ꯋꯤꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯒꯚꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯍꯥꯏꯈ꯭ꯔꯦ Siddharth Kishore Dev Burman Block Ayuktagi non-judicial member oina Governor Ajay Kumar Bhalana wasak lawkhre. Amadi National Sports University Imphal na sports ta doping ethics amasung regulation haibasida workshop pangthokre. Kurumjari ISTV pau mieng tabiri basing utaram nokchari hoji pau sandok na pijari handak BJP gi legislator singna Delhi da chatuna Manipur da popular government ama lehanna ba takshin ba chatkhiba kangbu aduna ngarang BJP gi national spokesperson amadi north east in charge Samit Patraga unakre Unabaduda Center gi mahut sinduna lakhiba Samit Patraga BJP gi MLA Kuntaruka amata oina khenaba wakhalol amata leitana wari sanaba aduda Samit Patrana Manipur da present rule makhata na sangtha halaroi lagliba November tha phawagi manungda Manipur da popular government ama soidana leiragani haina thajaba pirakre haina BJP gi MLA amana khanglakle MLA aduna makhata na phongdorakpada wari sanaba aduda Samit Patrana popular government semba asigi matangda makhata na kuki MLA yauna NDA ga chatminari ba MLA singasu wari sanana ba hotnare MLA aduna makhata na khangalakpada Manipur da popular government ama leiringai matamda irang asina maram oiraga opposition party yauna section kayana Manipur da present rule thamu haina akanba demand torokpadagi Manipur da center na present rule thamlakhibane President rule na Manipur miyamgi apamba thabak taroktabadagi miyamna Manipur da popular government ama thamu haina demand tarokpadagi popular government ama thamnanaba BJP gi MLA singna center da taknaba lakhibane National Party oibana miyamgi lengak semnanaba center da BJP gi MLA singana Lakhibane opposition party amadi section kharana BJP bu lana honaba honariba sitobiganu Congress party na makogi president khanba fawba center gi ayaba lowba salibaduni hari BJP gi MLA singna amata oina lawriba khongthang si leibak miyam gi ni center gi lusingba singi ayaba lawraga Samit Patrana BJP gi MLA singa unaduna thajaba pikhibani masida center gi lusingba sing unaba phangdre unabagi appointment pidre haibana chingba sandogliba si tobiganu hari Saliba team gi mihut kangbu amana National General Secretary BL Joshi ga unakhigani lebaki luraba matamasida rajniti tawiganu khongchat ase yamna maru oiba khongchat amani masida lebak miyamna su pukning thogatpiu haina MLA sina miyamda hairi Lamlaki sa usek singbu ngak senduna thamlabadi mahoksana aikhoigi leifam su pigani haina Manipur gi governor Ajay Kumar Bhalana phongdokre wafamasi chayolama supna satharakpa 71st wildlife week celebration loishinbagi thoramda phongdokhibani Human Wildlife Coexistence haiba theme da chatharakhiba thoram asigi city convention da pangthokhiba loishinbagi thoramda Chief Secretary Punit Kumar Goel Principal Chief Conservator of Forest and Hoof Anurag Baspai amadi lengak ki maru oiba official singna thoram mapusing oikhe thoranga mari leinana pangthokpa wildlife kap mari leinaba photo exhibition amasu governor na yengkhe loinana rescue torklaba wild animal kharasu masagi leifam singda thadokpagi thabak sing video gi kothangda miyamda uhonke Wildlife Trust of India ga loinana puthokpa Pangolin conservation gi atenba video amasu miyamda utke Governor na Wildlife Trust of India ga loinana paikhatpa Manipur Bear Conservation Project web application Forest Resource Assessment and Monitoring System launch tawkibaga loinana flight fur and fangs encounter with the wilderness of Manipur forest haiba lairik amasu release tawke chayola machupna chatharakpa celebration asigi manung channa pangthokiba painting amadi essay competition da makok mathang taraba mahiroi singda cash prize yauna memento amadi certificate sing pk makhata na wildlife ki lamda pukning changna mathau toriba sing organization singda certificate amadi cash award sing khusinakhe Governor na makhata na week long celebration asina aikhoigi tanglaba flora amadi fauna biodiversity bu miyam da ningsing handuna makhoi bu ngak senanaba aduni
Ramsar site ama oiriba Loktak Patna lamdam asigi ecological balance tawduna thambagi matakta culture amadi identity busu ngak senduna thamle masi aikoi pumnamaki sautok chaningai ne pat asigi floating national park asida malengi atopam famda phangdraba sangai chani gi matakta leire sangai chani gi matakta leire lamlaki sa uchek singbu ngak senduna thamba haibasi aikoi gi umang wamang akoi bagi fibam amadi tungi Manipur bu ngak senduna thambane forest department na paikhalakliba thabak sing asi khaktana wildlife kanbangam loi miyam gi su achuba thodang lei department na su drone amadi GIS sing sejinaduna umang wamang amadi wildlife sing yengchinana ba lokhalakliba khongthang sing pukning thogatningai ne celebration manung asida hairoi sing yauhanba asina aikhoigi tanglaba lamlaki sa usek sing amadi umang wamangi maramda awareness piriba asi tungi haurakliba mirolda kanaba kaya piba ngamlagani haike. Manipur's success stories in conservation stand as example for the nation. The Amur falcon migration in Tamenglong district, with thousands of these magnificent birds stop over during their long journey. It has become an international symbol of community-driven conservation. Local people working hand in hand with forest officials and NGOs have transformed what was once a hunting ground into a safe haven for these winged guests. Education too has a crucial role by encouraging our students to become green ambassadors. We are nurturing a generation that understands that the health of our planet is inseparable from the health of humanity itself. Students are the torchbearers of our future, so if they carry forward the message, the future generations will be benefited by that. Manipur has the potential to become a model for balancing tradition, development and biodiversity conservation. As custodians of this beautiful land, it's our moral duty to ensure that Manipur's wildlife continues to flourish, not only for our enjoyment, but for generations yet to come. Let's carry forward the spirit of this celebration throughout the year, pledging to protect, preserve and cherish the living heritage of our state. Manipur ki Governor A.K. Bhalana Sarukyaduna Imphal ki City Convention da pangthok liba 71 Wildlife Celebration Week loishinbagi thoram Jiribam Forest Division asinduna Uchat Hall da leiba Divisional Office ki Conference Hall da virtual ki khuthang da sarukya ke thoram adu da Divisional Forest Officer Jiribam Ilangom Nirmala District Information Officer Jiribam Namirakwam Vidyananda amadi district asigi atei makok thongba official kaya su sarukya ke Thorangamari Lainana Divisional Office na Wildlife Week Celebration manung da pangtokhiba thabak thoram sing nahongnana na miyam da khangan ke Hanagi IS Officer amadi Mpscgi Hanagi Chairman Siddharth Kishore Dev Barmanbu Lok Ayuktagi non-judicial member oina ngasi Governor Ajay Kumar Bhalana nauna wasak lawkhre Raj Bhavan gi Darbar Hall da pangtokhiba wasak pagi thoram aduda Manipur gi Chief Secretary Punit Kumar Goel na nauna member oina wasak lawbagi ayaba lawbagi loinana maming su lawthokhe thoram aduda Manipur lenga ki civil amadi police ki makok thongba kayana sarukya khe NPP ki National President Conrad K. Sangma numit nini ki khongsata Imphal da thunglakre Tampaki amasung Nagagi CSO sing unakre National People's Party NPP ki President amasung Meghalaya gi su Chief Minister Oiriba Conrad K. Sangma numit yungba matung ngasi Imphal International Airport ta thunglakre Maknai Airport ta thunglakibada NPP Manipur ki President Junam Joy Kumar NPP ki MLA sing State Executive Party Functionaries singna taramna okay Khongjara du the NPP ki General Secretary Paknga Bage National Secretary Saidul Khan National President NPYF Nikki Nongkhlo su loina rakhe Khongjara du gamari leinana paumi singna hangba wahangi paukhumda Manipur da lakliba khongjara se maru oina lamdama sigi miyamga unaraga makhoi gi oiriba amasung makoina kari khalli pamli haiba khangdoknabane masigi damak lamdama sigi miyamga unagani loinana mari leinaba stakeholders singa wari sagani NPP na su lamdama sida peace restore tongnaba normal sida hanjilaknaba hotnaba yaba honaraga lakle hotsu hotnari Makata na su hotnagani khongjat asisu madugi saruk amani lamdama sida violence thokpadi hantakre phibam su tapna phagalakle Conrad K. Sangmana makata raduna democracy chatpa leibak amada miyamna khanba mihutna semba government leiba asi mathautai masi democracy ni haike
I have come to Manipur, of course, to meet my party leaders. I have come here to meet different stakeholders, different communities, and overall, in general, the people of Manipur. To overall understand also, observe, interact, engage with all the different stakeholders to see how we can take things forward and ensure that normalcy returns in Manipur. Multiple efforts have been made. Some have given results. Some are yet to get results. But we are hopeful that with more engagement, with more interaction, we will slowly and steadily move towards normalcy in Manipur. It is our endeavor to see how we can play a role in ensuring that we can lead to that normalcy in Manipur. Liangmai Imphal Market Committee na silaga sa hisige September 13 hanage Chief Minister N. Birena hudokibat Liangmai Imphal Market na sel thum nungsisana ba hengat hanba thabak phangdabasing thabak piba amasung ahongba mamalda organic oiba polam kaya leibagi khudong saba phanganba hore hiramasta paudam ama Hoji lejariba mafam asi thangmaiban maisnam laikai tani Manipur ki hanagi Chief Minister rong thumam birena Liangmai Imphal Market asi officially hangdokhi hadiba Liangmai Imphal Market asi hangdokraba matungda aikoi Imphal area da leiba tongan mafam da hadiba kaithel asi hangduna lakpani ngasi asi maridak suba oina thangmaiban maisnam laikai da Liangmai Imphal Market asi hangdokpagi saktam maduni mayamnu ubiriba asi asigumba Liangmai Imphal Market asida aikoi Liangmai gi oiba ima event mayam amana makoi gi singda phangba organic gi oiba mana masing amasung polam kaya poraga mafam asida yoli renana mafam asida leiriba Imphal gi miyam sing asina thoraga hairiba ima event sing hina poraiba polam sing asi yamna pamna leina baga loinana aikoi ima event sing sigi marakta yamna harau nungana wari watai sana budusu adumak ISTV news na uba phangde asigumba Liangmai Imphal Market asina aikoi lamdam asigi economy da kaya yamna kanaba pigani amasung thabak phangdana leiriba Liangmai isilinau singi marakta masina anoba thabak pinaba mafam ama ohengaduribra natragana aikoi masi punamak sigi mathakta aikoi leiminariba jati kanglu furuk punamak sigi marakta aikoi nungsi sanaba hanadigi hena masi hengalhanbada Liangmai Imphal Market na asoba thaudang laugadoribra haibana singbasing asigi matangda mafam masida leirameba miyamna ISTV news ta phongdorokpa tongan ba wafam sing mayam punna lominasi asigi market se smaina hangdringai da di khoi mafam da chalaga nagamapa da ayamba yole ayuk ta kwa ayuk da laga khoi wholesale da su thai aduga khoi mafam ayamba da di dum chalaga yole khoi footpath da phamaga kwa marak ta dumaina yole khoi Liangmai community bu asumana injang sukra yoninge pi do yam harawe ishor bu su yam thagale mai freshness se adum ubo phangani lamdam sida sithoi ge habse angang da su khange adagi angang sina who's that community habse jo khoina loina khangba ngamgani akhoi gi damak ta sigumba market hangbiba sil langbiriba oja lai guru miyam boso Liangmai nupi gi trap tagi yamna harawai nungai asi matung dagi so asi dagi henna aphaba akhoi gi damak ta sil langbiyo habisi miyam gi mangda haijaninge akhoi Liangmai nupi gi damak ta jaga se asine haiba mafam achaba amasi akhoi athubada pamjai akhoi tamda leiriba kangbuga akhoi singda leiriba akhoi indigenous oiba purup kangbu singsiga sumaina hujik punnana khotana unaba amasung ngasagi potchai yonba khotpasida amaga unadana wari watai saba nungsinaba amasung economy su phagathanba asigumba se yam phaba adugumba activity amane na ihak thamjage Liangmai sing afaba sumaina healthy living oiba food habits afaba pinabigi damakta khoi chingdigi pira aduga sida leirib irecha sing su Liangmai sing musu meteng pangnaba amaga meteng paminaba amaga support tawminabagi sumaina adugi pandamda sumaina khoi asigi phajana chathari mathangda lakdobagi khoi market phambadasu sumaina mayamna support tobiyo nahan su mayam laga
इरेचासिंग लेबिसिंग क्लब क्लब ते लेबिसिंग मयामना इमा इबेसिंग लागा सुमाइना पार्टिसिपेट तौरगा इंसांग नपि लोइनमक लौबिये याम सक्सेसफुली सुमाइन चथरिये लैरिबा अखोई अमुक तौगदबा मन वीक तसु सुमाइना लागा मयामदना सपोर्ट तौबियो हाइबसे मयामदा हाइजबने थबक फंगदना लेरिबा कम्युनिटी सिंगी मरक्ता असिगुम्बा कैथेल असिना खरा मखै ओरबसु थबक सोदना पीगनी हाइबगी वाफम असी फोंदोपगा लोइनना तोंगान तोंगानबा मफम असिदा लाइबा लियांगमै इमा इबेन सिंगना मखोइगी अककनबा मफम अमा लेरबदी हाइरिबा कैथेल असी मतम सांगना मयामगे सेवा तौबं ngamgani हाइबा वाफम असिगा लोइनना अखोइना लियांगमै इम्फाल मार्केट असिना लमनम असिगी लेरिबा कम्युनिटी खुदिमक्की मरक्ता नुसिनबा असी कया यामना हेंकलहनगदगे हाइबदु अखोइ मयाम पुन्ना मखा ताना येंगमिनबा तारी ISTV पाउगी दमकता कैमरामैन जी गगन शर्मा लोइनना पाउदम जरिबा कुमारजित वाहेंगबम थांगबै मस्ताम लेकाई इम्फाल वेस्ट डिस्ट्रिक्ट National Sports University Imphal na sinduna doping in sports ethics and regulation haiba hiramda nongmagi oiba workshop ama National Sports University Imphal ge auditorium da pangtukre tharamadu da National Sports University ge vice chancellor Dr. Shyam Sundar Rat National Sports University ge registrar Dr. L Dibamani CRPF Langjingi Commandant N Kunjarani Director and CEO NDTL Dr. PL Sahu RIMS की प्रोफेसर AK Joy अमसुंग डिपार्टमेंट ऑफ स्पोर्ट्स मेडिसिन RIMS की सीनियर रेसिडेंट डॉक्टर L सवासिनीना मरु अबमेसिंग ओइना सरुक याखिबका लोइनना NSU की फैकल्टी सिंग अमसुंग महिरोय क्याना सरुक याखे थरमदुगा मरी लेनना डिपार्टमेंट ऑफ स्पोर्ट्स मेडिसिन RIMS की सीनियर रेसिडेंट डॉक्टर L सवासिनीना accidental doping asi player sing da thoktanaba player sing na yamna section ba mathau tai karigumba matamda haksang nungaiti haiduna karigumba hidak ama hekta sasinba asi afaba nate masina authority na piriba player sing na sijinabada athingba thamba pochak adugi machak yoromlabadi kudong thiningai oi player amana hidak ama charjingai da sports medicine gi akang ahi singa tanaba mathau tai haike सानरोइसिंगसिना हजिक कमन ओइना स्पोर्ट्स हजिकी प्रोहिबिटेड सब्सटेंस लौरिजिंग से चुमना सानजबा मी कांगुददि खितंग एक्सीडेंटल ओइबसिन हेना कमन ओइ अदुबु फॉर एग्जांपल लाइक जिम दगुम्बा ट्रेन तौब कांगुसिदि मोइ एनाबोलिक स्टेरॉइड कुम्बा स्टिमुलेंट सिना बै चांस वांगे मोइदा कोइदस ओपीडी दस याम थेंगना जै केस मे आमा अदे समटाइम्स मोइ खराना स्टिमुलेंट कुम्बा चारुरगा एडिक्टिव ओइगिबा अदे मसाजे सि चाद्रगदि लेबंगमदबा अदुगुम्बा सिगुम्बा केस मे आम सुलाक पयावे दुना एथलीट्स सिंजिना खंगदबसे अखोइगी परफॉर्मेंस सिंग से सप्लीमेंट खतना मखोइगी परफॉर्मेंस इंप्रूव तौब ngamba nate मखोइगी टैलेंट मखोइगी होना जमन अदई सोखंदबा अदगी चाबदा छिन फजना चाबा बैलेंस डाइट चाबा सि मयाम सिंसिना अखोइना रोल दो लेजै अदुना सि मयाम से मोइना खंबिगदबने हाज थम Stop Bot Chori Haiba National Wide Signature Campaign gi manung chana Manipur Pradesh Youth Congress Committee gi volunteer singna Khwairaban Ima Kithel gi marakta banner paiduna Stop Bot Chori gi signature campaign chatpada madura duty tariba police singna athingba prakpadagi chauna mukna bathokre Manipur Pradesh Youth Congress Committee gi volunteer singna Stop Bot Chori haina thaba banner paiduna signature campaign adu BJP gi Thawong yaningdaba kholau kaya lauduna thangal kaithel machindagi hauraga ima kaithel marak yorakpada police na athingba pibadagi muknaba adu thoke afam aduda Manipur Pradesh Youth Congress Committee volunteers sing adu police ka kanna muknarakpadagi kaithel gi ima kaya thoraktuna khamdokhe Stop Bot Chori haiba signature campaign aduga mari lainana Manipur Pradesh Youth Congress Committee gi president Wahengbam Ananna Miam gi hakama sung achumba wayal gi damak Manipur Pradesh Youth Congress Committee na matam pumada lepkani BJP na namthak tawraga vote karaga lengak pa yaroi makhoi resign tawgadabani BJP na leibak mangan bani phongdokhe की मेदेना कांग्रेस तपी तारगसु बीजेपी दा बहुत चोर तबुना मरम होय कांदा ngasi पाउद मोय पावर रिटेन तौदुना पब्लिक की एंटी ओइबा एंटी सोशल पॉलिसी के अमा एंटी प्रोग्राम में पाखला कांदा मणिपुर सही अनि हेना मैसाबा मी मेम मा हाल पाउद मो खोइदा येंगुदा लैरिबा सिगुम लैंगा से मसिगुम्बा पब्लिक सिंग जस्टिस फंगंदबा पब्लिक सिंग राइट डिप्राइव तौबा असिगुम मेम से यानिंगदे नहा कोई फ्यूचर लेते अकोई बु हिंगिब्रा सिरिब्रा बिसे मसिना कोई खोलांगनी यूथ कांग्रेस ना सीबा और संगबा असुम्बा की दमकता मणिपुर मियाम की दमकता जस्टिस फंगदगी will never get stopped will never afraid of this injustice BJP will fight against injustice by BJP मकोई authority से यामना authoritarian होइबा यामना undemocratic होइबा
डेमोक्रेसी की ममाई तो खुबांग थाबनी मखोई ngasi vote chor tawkan da gadi sor tawgadabni मखोई famda do kadabni miyam ki hagi kai khumna godabni. Embassy of the Republic of Korea in India sponsored Togduna Department of Foreign Language Manipur University na Sinduna Numinini Satakada Batarklak Suba Hangwell Day Celebration 2025 Manipur University Court Hall the Hodokre. Hodokpa Numita Quiz Competition Korean Lon Ngangba Compilation Pangtokpani. Nini Sanba Numita Korean Food Festival, Korean Traditional Dress, Traditional Game Amadi, Koreagi Cultural Program Kaya Utkani. Hagdopaga Mari Lainana Minister Embassy of Republic of Korea in India H.E. Sang-woo Limna Manipur University ki Foreign Language Department na paikhalakliba thoramasi yamna phaba khongthang amani India ki Prime Minister gi miyeng Viksit Bharat Viksit Manipur haiba vision amaga loinana saukhat palamdam ama oina ba hotnabani lamdam asigi miyoi singi hospitality asisu yamna thagat ningai ni haike. And I came here yesterday and was just amazing with the scenery, the environment, the lake, and especially the people, the kindness and the hospitality of the Manipur people. So really Korea is here to become a trusted partner on the journey towards development, towards stability. And in that process, Manipur University has a big role to play in educating the future of Manipur by training Manipur youth with the Korean language. Department of Foreign Language ke HOD Ahantem Romitana Haukiba Sahi Singdasu Thoramasi Embassy of Republic of Korea in India ge miyang makada pangtoktuna lakle makatana su asidagi hena chauna pangtoknaba warep lauri haike. अकोई आंगांसिंग लोन खतंग तंब नतबा लोन सिगी तुंगदा लेरिबा हिस्ट्री मागी कल्चर पुलप यावना एक्सपीरियंस अमा प्रोवाइड तौनबगी कईगिनोदा लोन खतंग तंबदुना हईबा मपुंग फाबो ओइदबनिना सिदैसा अकोई कोरियन कल्चरल एक्सपीरियंस हाइदो पीबा ngamnanabagi chum aduगुम्बा मफम अमसु प्लेटफॉर्म अमसु अकोई छात्रसिंगदा पीबा ngamnanabai adum honnadana lakjabani tungdasu hena phasana pangthopa ngamjaba thongnijari. Mera Ho Chongba Mari Lainana Mera Ho Chongba Festive Fair, its impact on traditional market Haiba Hiramasida, Niminini Chupna Satakadaba, Seminar Workshop Ki Thoram, Ibuema Sumang Lila Sanglen Dahuto Kre. Directorate of Handloom and Textiles Manipurna Sinduna Pangtoki Batara Maduda, Directorate of Handloom and Textiles Manipur Financial Advisor T.S. Gunindro, M.S. Chanu Creation Gi Proprietor Amadi National Awardee Indira Ketri Mayum, NID Senior Designer Hawam Sukumar Amadi, Directorate of Handloom and Textiles Manipur Deputy Director T.S. Basantana, Wangang Oina Sarukya Kibaga Luinana, Mutua Museum Director Mutua Bahadurna, Seminar Workshop Adagi Moderator Oina Sarukya K. Luinana, Mela Asida Tongan Stall Humpu Hangduna Lamdamasida Putok Chaba, Handicrafts Amadi Handloom Oiba Potlam Sing Fangan K. Directorate of Handloom and Textiles Manipur Deputy Director T.S. Basantana, Manipur Lairiba Kanglo Foru Kuding Maki, Mio Singna Putok Chaba Potlam Sing Miamda, Laiba Yonba Yabagi, Pampak Ama Pibani, Lamdamasidagi Putokliba Handloom Samadi Handicraft Oiba Potlam Asi, Yuan Bada Achoba discount Piduna, Miamda, Pangana Basu Mela Asida Honabani, Amadi Mera Ho Chongbaga Mari Lainana, Pangtokliba Mela Asida Punestol Humpuna Sarukyari, Masigi Manungda State Amasung National Awardee Panglaba Singna, Pamba Stol Taragi Matakta Yawutan Natana, Landamasigi Yellow Furup Singi, Mio Singna, Sazaba Handloom, Samadi Handicraft Ki, Potlam Kaya Amasuputok Tuna, Miamda Panganba Ngamlagani Haike. Sigi weavers artisans sing the Pamjariba. Stall sing ase masi humfuni masida awardee sing yaure akhoi national award phangba state award phangba sing moisu yaure amasung tungan ba district sing dagi communities me amna puraktuna poaching si masi moi platform kanu da stall sida phamjabani masida mokoina festival su lakpa akhoi gi ningol chako su lakpani na mayam sina khoi sales si discount oina yamna hona akhoi product su masak khangbi bo oiba amasung hena yuan bo oiba platform ma semsi aduna khoi masi kanu si exhibition tawjari aduna khoi mayam public tasu khoi haijari masi amutang lengbi raktuna khoi gi leijari ba khoi gi product sing asi hajar product sing communities ki tungan ba product sing asi yengbi duna amasung leibi duna khoi weavers artisans sing bu puning thogot piu haina haijari.
Department of Teachers Education, Manipuri University na Sinduna NEP 2020 Prospects and Challenges of Higher Education for Future Learning. Haiba sida numit nini satagada National Seminar hogdokpagi thauram MU gi VC Court Hall da pangthokre. Thoram maduda School of Human and Environmental Science MU gi Dean Professor S. Jibon Kumar, School of Education MU gi Dean Professor Premlata Mashnam, Department of Education Guwahati University Professor Dulomoni Goswami, Department of Education, Tezpur University Professor Neil Ratan Roy na Chingbana, Maru Oibamesing when a Sarukyaki Pagalina, Savener Amsur list okay. Tharangamari Lenana Program in charge Dr. Chingtham Tombana, NEP 2020 na Lamda Masida, Hana Chanaramba Education System gi policy da, Lairamba Hoba Kaya Adu Menkatpangamduna, Mahirui Singbo Awang Bataki, Mahitambada, Hena Nungai Hanba, Amadi, Quality Lahelagani, Policy Asina Lakpada, Higher Education gi Oina Lady teaching learning process da, Yauriba aspects sing da, Hena, My Pak Nabahona Bada, Tengagadoriba, Singnaba Sing, Asida, Seminar Asigi recommendation sing Asina, Karamakai. Kanaba Pibangam Nabat Horomasi Pangtupani Haike. Nominini Satagadaba Seminar Sida technical session Mari Tokna Kaidotuna, Hena Kupna, Kanana Nagadori Hari. Singdo Madu, Kadai Pokta Lake, Hana Sigi Seminars, recommendation singer, Aquagi, Lebak Sigil, Anuba, Lakadoba, education systems, the teaching learning process, the Karmakadi, Kanaba Pangadra Haidana, Ashigumba, Anuba themes, Hybidi, Laiba, Kanosika, Aquagi, the national policies, the implementation, the Madugi prospect and challenges of higher education for future learning, Hybasida, Equina, Sinjab. Uchiwa Students Welfare Club Uchiwa Awang Lekagi Humpumari Suba Foundation Day Kam Felicitation Thoram Club Asigi Ground Pangthokre. Thoram Maduda Tongan ba masak naiba mioi kyana saruk yake. Foundation Day Asida 2025 ki Bosem Kosem Amadi CBS na Loba Class 10 Amadi 12 ki examination da club asina konba from sing da leiba mark wang na phangba mahiroi mga kangat bagal luina Uchiwa da leiba school ahungi 2025 ki Bosem na Loba Class 10 examination mark wang na khwaidagi wang na phangba mahiroi amamam khangatuna pungning thawat ke Lebaga Sigi Oina Kangalaba District, Chani Marfudrada Tha Sigi, Tarani Twedagi Taramari Fauba Pangtukatariba, Polio Subnational Immunization Day SNID Program 2025 Kimatang da Media Sensitization Program among si Pangtukre. Directorate of Family Welfare Services Amadi SIS NISM Manipur na Sinduna, BT Rotalaiba Directorate Asi Conference Hall the Pangtukiba Taramaduda, Family Welfare Services ki Director Dr. N. Binona. Polio virus na tokan ba anabane. Laina asi layeng bangamde laina asidagi ngakthoknabagi amata ngairaba pambaidi vaccination ni maramaduna thoramasi yamna maru oi mahakna makhatana polio subnational immunization program oina pangthokliba asi polio gi risks hantharakpadagini English ngani tramathoida Kolkata da thengnakiba polio case aduna leibag asigi aroiba polio case ni adubu leibag asigi yumthangnariba leibag Pakistan Afghanistan da polio gi case wangkhalakpana laina asi sandorakpa yabanina narakpa tarabadi layeng leitabanina leibak asida polio SNID asi pangthokadoribani Dr. Binona Makhatara duna SNID asi thasgi tarani thoidagi horaga taramari fawba pangthokani ahanba numit asina bud day oina khandoklaba bud singda pokpadagina chahi manga fawbagi manungda leiba angang singda polio drop pithakani numit asida thoktuna hidak pithak pangam hogdaba angang singi oina tang 13 amari taramari da Thong Kuding Sangduna, Polio Pitaktuna beneficiaries Chad Chama, Hidak Pitak Nabahonagani, Manipur Yoinasu District Karak Kakta Program Asi Pangtok Nabat Ministry Dagi Kangala E, Adu Manipur Asi International Border Oiba Maramna District Taratar Makta Program Asi Pangtok Pinaba, Haizabada Yabirak Padagi Program Asi State Asida Paksana Pangtok Lagani, State Asigi Oina Pok Padagi na Chahimanga Fawbagi Manung Delairiba Angang Lak Ahum, Lising Tarataruk Chatruk Humdrama Toida Polio Pitak Nabapandam Tamli. Program Asigi Damakta But Lising Ahum Chama Humfutaret Hangani, But Singasida Puna Supervisor, Chatu Kuntra Humde Amadi Vaccinator, Lising Tara Manga Chanipan Kuntra Manga Legani, Mamampa Oiva Sing Napikliba Angang Singbu Putorak Tuna, Polio Pitak Tuna Program Asibu Mapung Pan View Hike. Polio Subnational Immunization Day na lakisi kay no hagadi magi polio gi riksi ki national what kogi national apun basi oina mai risk khara handarakpa jaga high risk oina khanba moina ya kano khara data khara lokolo yenga si jaga sina khara high risk oi degi sina khara handare adu data do yenga ga moina district sing si khangalaga sagi program se tagodo bani kogi yam sathiba laina makhan si koi da amona naraktana ba kogi hariba kogi immunization limit sing koina pizariba limit sing sida yaring kai
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯒ ꯄꯤꯊꯛꯄꯤꯌꯨ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯕ ꯂꯩꯕꯁꯤꯡꯗꯨꯅ ꯌꯨꯝ ꯌꯨꯝꯗ ꯍꯥꯎꯁ ꯇꯨ ꯍꯥꯎꯁ ꯂꯦꯝꯍꯧꯔꯤꯕ ꯇꯥꯔꯤꯛ 16 ꯑꯃꯁꯨꯡ 14ꯗ ꯂꯥꯛꯑꯒ ꯄꯤꯊꯛꯄꯁꯤꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯄꯤꯜ ꯇꯧꯖꯒꯦ Mungsangi Maka Lekai Dalaiba All Manipur Senior Citizens Welfare Association as Sinduna 1-day conclave of civil organization for the welfare of the marginalized senior citizens in Manipur Haiba Sida Thoram Ama Singamri Tamdalai Riba Senior Citizens Association Kayadagi Muykiana Sarkyatuna Manipur State Museum the Pangtokre Wangangli Kayana Senior Citizen Natraga All as Honga Mrilinaba Association Mayam Asi Punchilaga Tabak Paikat Minarabadi Senior Citizen Gidamak India Lengakna Pitharakliba Scheme Natraga Santangi Kudong Chabakaya Sweden Pangbangangani Haibagi Wakalolda Nasigi Nomuki Webakan Cleversi Sinbani Puna Magasi Kana Naminaduna Kanaba Sing Longanabagi Damak Senior Citizen Sing Daki Oiba Apunbagi Association Ama Semgani Tabak Subangamba Amadi Ngamdraba Masagi Pension Chaba Amadi Chadaba Al Oiraba Mila Humgumba Yamdrabada Lamdam Masida Lady India Lengakna Ahalsing Asigi Yaifanaba Paikalaklipa Policy Program Kaya Paikatli Financially Health Sector Amadi Ahalsing Asibutati Tawai to Wiriba Asigi Matangda Lengakna Kongtang Lokat Hananaba Marilena Balengaki Mafamda Takshin Bana Achumba Kongtang Oigani Haina Fongdok Nake 1-day conclave Asigi Convener S. Sarat Kumar Sharmana Ngasigi Thoramasi Lamdam Masida Ladiba Ahalsingi Damakta Chen Chong Dana Tauriba Ching Amaditam the Ladiba Association Singasi Punsinduna Apun Bagi Oiba Association Ama Semduna Puna Tabak Paikat Minanaba Haiduna Sinba Thoramni Semga Doriba Association Asina India Lengakna Ahalsingi Damak Piriba Pension Health Sector Amadi Atay Piriba Kaya Asi Singamaditam the Ladiba Ahalsingi Association Singdata Sengna Yauribra Haiba Kangdok Nabahot Nabani Masi Sembaloiraba Matung India Pumbagi Oina Mumbai Gi Navi Nirmanda Ladiba All India Senior Citizens Confederation AISCCO and the affiliate Togani Amadi Apunbagi Association Natraga Organization as Sem Lagadi India Lengak Amadi Manipur Lengakna Alsingi Damak Paikatliba Skim Kaya Mapung Pana Pangdriba Asi Pangnaba Hotnabada Chowna Mateng Oigani Haibagi Tazabalai Haike Manipur da Laiba Senior Citizen Society or Association or Forum Mayamase Punjal Laga Apun Bodi was Shem Wibase Mashi the Guinness Tari Nipani Mamang the Hairabani. Adubakuna Sungam the Matamjum Manipur labor situation Sungam the Tamjana Tawunga Moldavagi when Ngasisi Punjagi and Angasiga Numidasida Tarik Mapanasida Aquina Masida Aquina Kojavani Luga Masida Torakadoba Lakado Mayam do Matsigi Matang Daquina report ama Manipuri Apunba committee Machangani committee Sigi Toguba Mayama Koina Kangani Kalaga Maduna Toram Mayama Samuina Packet Kaduini Adugi Matang Dani Koina Punjadisha Laibaka Mabu Hiram Kuding da Sakat Maikaida Puna Bahona Badak Nasigi Naha Singna Tamoy Sengna Electoral Politics da Maipuna na Yauksin Batangai Fadri Haina Ngasi Kumbi Idol Youth Development Organization KIYDO Club Ki Mangasba Foundation de Nimita Sarugya Kiba JDU Manipur State Unit Ki Vice President Sanjoy Handhem na Haikre Magna Maka Taraduna KIYDO asi Awa Ana Taraba Miyangi Mateng Pangba Humanitarian Service da Katokpaga Luinana Tabak Tauriba Kumbi da Lairiba Afaba Club Singi Manungda Amani KIYDO gi thomi singna COVID-19 matamda laukiba humanitarian service kayabusu nahongna ningsingke ngasi iramdam sida oirakliba phibam asi naha oiriba ekoina mirep mikal amadi politics pu mirai ruba pukning thawai hakchang yauna saruk yarudaba mikal da matik chaba tunglam chatpu san ubangamba mihut khalogdaba yade haina achetpa wakal ga loinana arepa thodang laukidaba pumnamak asina ohelakpane hauji goriba manipur gi phibam amadi tungda ekoina pamba lambi da lamdam asibu purakpa ngamnaba hiram khudingmakta chaukhatpa yaifaba state ama oinaba ngasigi miyamna maru oina nahasing amadi ima ibel singna lakadoriba English ngani kuntaret ke mire mikal da thamoi sengna afaba mihud khalhongnaba chap saba thodang lobiyo haike naral singdu senai ngai kanda mapuk sibagi phangmang amaroi da naral kayama mangi badu u hogdarabro haidana akhoi youth singda luching bajana ne ta lamyan bira bona hairome ima singa macha singo chumba mai gai da pubaga loinana ngasigi naharul singasu aikoina ngakada bai koigi iran aikoigi ithum aikoina ngakka kangada base karino haibasisu mamutana yam serious oina involved tawam thoi maramasina ngasi irei pak iram lamse mausagum tangdu leitaba
ꯅꯨꯡꯁꯤ ꯆꯥꯅꯕ ꯑꯃꯠꯇ ꯑꯣꯏꯕ ꯆꯤꯡꯇꯝ ꯅꯨꯡꯁꯤ ꯆꯥꯅꯅ ꯍꯤꯡꯕ ꯑꯗꯨꯒꯨꯝꯕ ꯂꯝꯗꯝ ꯑꯃ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕꯗ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯕ ꯌꯥꯗ꯭ꯔꯕ ꯏꯊꯧꯗꯥꯡ ꯑꯃꯗꯤ ꯀꯔꯤꯅꯣ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯥ ꯂꯩꯅ इरैपाक इरमदम ngakadabani kangadabani habi wakhalon siga loinana politics ta thamoi sengna saruk yaba amade koi tangai fadre bangasi Padma Ratna English School linghat khibagi sahi yangkai mapung phabagi golden jubilee thoram school asigi auditorium da pangthokre thoram aduda yas ki secretary Naurem Pravin DM University gi hanagi VC Dr N Ras Mohan Imphal West ki SP KSI Sevkanta Visnupur District ki SP KSI Rajiv Kumar amadi Padma Ratna English School gi managing committee ki chairman P Rana Kumar na chingba miyoi singna saruk yakhe Nimit humni jathagadaba golden jubilee thoram hawdokpaga loina na school gi oja amadi thoidok hendokpa mahiroi sing khangatuna khudol pot pikhe Sahi nifumanga surabi nupi amadagi kezi makai hena lumba bile duct cancer naraba gallbladder ama Tilipati da leiba JR Clinic Health Center na mai pak na lokthok pangam kre haina JR Hospital asigi consultant ISPB amadi liver transplant Dr Longjam Chitaranjan na phongdokre Paumisinga unaba amada Longjam Chitaranjan na makhata aratuna tha asigi ani da Imphal East Sawmbungdagi chahi nifumanga surabi nupi ama mabuk nare haina hospital asida yengba lakpadagi mahakpu MRI laurabatungda mai pak na puknungdagi gallbladder asi lokthokhe haiba gallbladder asi India gi ani suba khwaidagi chawbani masi centimeter 19.5 sangba amadi gram 513 lumi English ngani taratarukta Rajasthan da su nupi amadagi 30 centimeter sangba gallbladder lokthokiba asida India gi oina khwaidagi chawba record lekhe masida anaba patient asi masada karisu thoidokpa yaudana mai pakna lokthopadagi ngarang anaba adu hospital asidagi discharge tokre haike my gallbladder se khogi pokki keno haitare khoi yanging keno gi saru thabaki saru sidagi gallbladder gi nafam dre horagana khoi a pokki a makha haitare khoi dong makha bo yawi my gallbladder yam chawba haitare yam chawba yam sangba dum gallbladder wai 24.5 cm sangi do 7 cm mu chawbo ko aduga magi weight na around khoi gi kg makha ma hen lume 530 gram ma lume so ba cancer ma khoi na yam mai pa na sigi Jarostang telepathis de tawaga mai pangna lokthokhiba sigmaka koigi stamam JR hospital gi stamam china tawaga yam mai pana lokthokhiba gimata koina press meet se mayam da khanjage na ko Mit sokpa amadi mit udabagi khutung chadaba kaya mayoknariba ase matam chana layang haurabadi mit Udabadagi kanhaubu yai haina Horizon Hospital and Research Institute ki Managing Director Dr. Y. Yaiman phongdokre Afama singasi Horizon Hospital and Research Institute ki Tarasuba Foundation Day thoranga loinana World Sight Day 2025 pangthoktuna lemna mit layeng baga loinana cataract detection camp pangthokbagi thoram da haikibani Horizon Hospital and Research Institute ki Managing Director amadi staff singa loinana Lions Club of Imphal East ka khusamnaraga Janem Hospital gi mayoknabada leiba Horizon Hospital and Research Institute ta pangthokpa thoram aduda past District Governor District 322D Professor W Gopi Mohan Lions Club of Imphal East ki President L Meghasandra Horizon Hospital and Research Institute ki Managing Director Dr. Y Yaima amadi District GST Coordinator Dr. P Rasmani susarukya ke Dr. Y. Yaimana World Sight Day thoram asiga Horizon Hospital and Research Institute ki Foundation Day thoram asiga punna chahi khudingi pangthoktuna miyamda mit ki ana layengi matangda mapung phana khanganba amadi lemna layengbagi khudong chaba piduna lakle Numidasi Kaktanatana Institute asina school kaya ga su khusamnaraga mahiroi sing mit layengbagi thabak kaya su paikatuna lakle Mit udabagi chang asi ngasi matam chana layeng pathap kaya chathabana maram hoiraga ngasi di India gi oina sole singamaga chamapal marfuma panda mit udaba migi chang chada amadasmik mari mapan oirambadu ngasi English ngani kun manga asida di chada sinodasmik ahumda hanthaba ngamle haike ni school koigi school training tawning ba vision testing tawning ba si Manipuri ko na di ay wala haibiyo. Kono ba yabang ay hono jari ngasi makso kogi screening tawjay ba si kari ko mag-cataract patient yaw ga di ko na lens ke mamandang hanjal halaga idak lang thaki investigation kanosina kogi Lions Club ka ay kullaga health tawjage hedana madumana su ay hanjari cataract ki blindness se kya am lagi of the 60% ang lagi jujikta
इंडिया की हाईएस्ट लेरम वन टाइम काश्मीर हाईएस्ट परमी 3.5 लेरमी करीदगी नोदा मतमदुदा मोय इरांग यम थोकनिना आई केम तौदे ट्रीटमेंट तौदे अदुगा अनदर थिंग मणिपुर दसु होजिक अमो फलंगुदा माली करी मनुंग नोदा इरांग जिना पेरिफेरी मिसिंग जे मता लाक्तबनिना ट्रीटमेंट तौद्रगति मसाना लाइना से हंगलंगने खंजे एने खन Past District Governor District 322D Professor W. Gopi Mohana Matamamada diabetes na naraba miyoy singasi nganna laikidabana maram oiraga laina asina naraba singda mit sokpa henjilagtuna mit udabagi kudong chadaba adu laikide adubu ngasidi yamna sathiba glaucoma diabetes na naraba sing asi layengduna punsi sangna hinglakpa matamasidadi diabetic retinopathy na naduna mit udaba yaba fiamda mit sokpagi sang asi yamna wangkhalakle asiguma fiam asida mit toina sek tokthokpana mit udabadagi ngakthok hauba ngamgani loinana hiramasida awareness pibaki mathau yamna tare haike alai soitaba awareness mit so e simator ni mit phate ji khamwa awareness watla adu awareness han bi targari pak sang community mayam du lai phonomse tambi ai motion bol do kodom ne khang hei community du gi mina e si jin ngalinga de ngau di practice idai panjau de mit ka wa anop sana de bi masi ngau de yang angang oringa de ngau ga di matun correction do ba glass abaga suksin jingida sigum mayamji awareness of jangi Leibaki ngamkai lanthok lansin tawduna drug lalonba miyoy ama security force na tha sigi tareta phare hari phagalaba miyoy asigi maming jamkham pau chahi humputaret bolkot village Churasanpur district tagini mangwandagi sapon cap chamada haplamba heroin powder kg 1.2 phagale hari RIMS की Director Medical Superintendent Amadi Marilainaba Singna Nisang Sitna Private Practice Tauramba RIMS की Dr. Singh Khudakta Sab Saba Action Logdrabadi Dr. Singhi Mathakta Akanba Thabak Lokalagani Haina KCP Taibanganba Group na Hari Aina Thingraba Lubasigi Publicity Secretary Salai Ngamba Maitegi Cherol Amana Private Practice Tauramba RIMS की Dr. Khuding Maksu Athubada Lupta Pau Phorukna Bagitanja Piri RIMS की Medical Superintendent na Private Hospital da Practice Tauba Dr. Singh Leiragadi Pau Pirau Action Lokatkani Haina Thongkiba Wafamgi Matung Ina Ahanba Phase ki Oina Operation on Eradication of Public Enemy KCP Taibangan Bana Dr. Kharagi Maming Matha Media ki Kuthangda Thongkiba Tarabasu Ngasi Fauba Thabakta Onthoktriba Karigino Private Practice Tauramba Maru Oina RIMS ki Dr. Singh na Lupna Thongkiba Wafam Singbu Lumna Lawiduna Private Practice Tawkidaba Asigi Damaktadi Thagat Pafungdu E Awonba Manipur amagi damakta achumba kharat tawduna manaba khunai ama semgatnaba honariba asida mipung khudingmakna su saugat pigani haina thajaba thambaga loinana aran ahui tawriba pumba muthatpada su angamba thaudang lominasi hairi hoje pawgi marthana aten bremtang lokchari Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matung na may mutaram nokchari makataba pawda People's Revolutionary Party of Kangleipak Pripaki Nifunipan Suba Mapok Kumon Thauram Lamdam Masida Kundam Inariba Yellow Me Furup Singmi Tami Miam Pumna Maka Kusam Naduna Mapung Pana Pangtukri Hari Lona Thinkraba Luba Sigi Department of Publicity and Propaganda Gi Publicity Officer Mangal Kuman Gicherol Amada Lubki Mapok Kumon Thauramasi Central Headquarters CSQ General Headquarters GSQ 707 Mobile Battalion Base Area 1 Base Area 2 Base Area 3 Base Area 4 Tactical Headquarters TSQ Training Center TC Transit Camp Mobile Battalion 01 Mobile Battalion 02 na chingba tongan Fam Singda Pangtuke
Party ki Chairman Interim Council ahiba angomna athoiba mithunglen amadi Charge Affairs Publicity and Propaganda leibak ngak pat luwangna thorom mapu oiduna Central Headquarter CSQ da thorom pangthokhe athoiba mithunglen gi warol da Chairman Interim Council na Indiana chatharakli ba geopolitics asina iramdam asigi furup cha singi marakta muknabagi thawong kaya thorakli ba asina kanglei paki apunba saktam amadi ing tappa nungsi chanana hingbada achoba singnaba ama ohelle Myanmar gi saidangba singsina naronda sangshilakliba popi thariba drug pusilakliba National Highway na chingbada chathariba thong sing asi thamoi sengna kangleisa singi khanba tarabadi asigumba logi wangmada leiriba sing asi thengna duna tangdu leitaba chingtam nungsinaba lamdam ohennaba Indiana honafam thokpani handaki wathoksi Indiana insillaga yelongai gi kanglei-pak sagalakpada yauraktaba punna hingminaba haitaba mareibak nungsiba karinu khangdaba khuzok amana khabai khara sabani maram aduna ireisa khudingmakna haukraba puwari sing amukna hongnana ningsingduna apunba warep lauduna apunbagi pangal sagatuna kanglei-pak thugainaba siliba asidagi amata oina leminaduna ngakthokminarasi haike General Headquarter GSQ da pangthokpa asemba thorom amada Red Army gi Chief of Army Staff CAS Romi Maitaina athaiba mithunglen SARS Affairs Medical and Family Welfare Zambana thorom mapu Deputy Finance Secretary Rocky Organization 1 Santi amasung Organization 2 ngairambana athaiba lengbirakpa oiduna thorom pangthokhe CAS na maira chukatuna thoram adu hodokpaga loinana party gi firal chingkhatlaba matung laikhidraba athoba athobi singda laikatpaga loinana revolutionary gun salute piduna ikai khumna botke United Base Area da leiba Red Army gi 707 Mobile Battalion da pangthokpa ching lemlaba thoram amada Base Area Secretary Langambana athoiba mithunglen amadi Red Army gi Camp Commander MD Pakisna thoram mapu oiduna Base Area gi Secretary na machu taret ki firal chingkhatpana mapung oiba thoram oiki hairi Pre-Park Progressive ki Fingang Lanmi Safong bagi nifumapan suba numit ngasi pangthokri hairi numida sigamari leinana lona thingkraba lobasigi chairman Longjam Paliba Emna Pirakpa Pauzelamada, Ireba Kanabagi Chathariba Lanteng Asida Thawai Katkraba Pumnamaki Famda Yawalgi Ikai Kumnabo Piri. Awa ana Asok Apple Nanglaba, Manki Badagi, Tiba Pangriba, Amasung Lanjenarakliba, Imung Manung Singi, Awa Potlumda Su Partina Sarukyari. Thongna Laina Lanteng Asida Sarukyabiriba Iresa Amadi Ima Ibel Pumnamapusu, Tagat Fafongdokle. Laiba Kunai Ama, Mutarakbagi, Kudam Takpasi, Furuk Masel, Muknabagi Lan, Tabak Pangdabagi, Changwangba, Tinaba, Loinaba, Ngamnadaba, Climate Change da Puning, Sangminadaba, Birth Rate, Demakpa, Thawai Yauna, Tabak Sunadaba, Ashini Hari, Kangkong Chaitaraklaba, Iramdamsi, Kanba, Ekogi Horakam Maru, Mutatnaba, Lona, Amadi Fongna, Landara Kliba Singbu, Tengnaba Haibasi, Maitei, or Manipuri Macha, Oibagi, Dharmani, Ekoi Pumna Makka, Thadoknaba yadraba dharma asigi miengda kanana yeknabano kanana marupno haibadu khangadabani Manipur di masagi ngamkai yatlaga maning tamjana lengak saraklaba leibakni India gumba land of invaders natte adubu ngasi di Indian oikibadagi Manipur su land of invaders oirakle olakle matik magul thongna lingjen leitraba marebak nungsidraba singna lengak pa kakistocratic government oina matam sangna state asida palakpadagi ngasidi maiteina Indian oina hingbasu khudong thire India gi mayokta lepasu kiningai oirakle thongna lingjen manana khongpham chetna lepminaraga yeknaba singsi thengnaminarasi yeknababu mayoknaba haibasi lalhoba amasung miyamgisu ireipak kannabagi apunba dramani khalasi hairi Inkum Zali Singamaga Chamapan Supna Marida Tokiba Hanba Nupi Lalda Thawai Katkraba Thongna Phabi Ima Manga Irungbam Ongbi Samu Jaubi Leisang Them Kwathabi Leima Pokpam Sapti Laishram Ningol Joboti Amadi Ras Kumari Tharosanagi Famda Leisu Katuna Ikai Kunaba Utuna
First Nupilal 1904 gi Taret Lak Subat Ningsing Thauram Lamphel Khunau da Pangthokre Universal Mothers Organization UMO gi miyeng makada First Nupilal 1904 Observation Committee na Sinduna Lamphel Khunau da Pangthokhiba Thauram aduda UMO gi President Moirangtem Sorojini Leima First Nupilal 1904 Observation Committee gi Aikruzam Thoinu Leima Peace Home Supermarket Manipur gi Yumkham Ongbi Indrani National Media Confederation New Delhi gi Convener LM Shana World Human Rights Protection Organization International gi International Crown Chairman Dr. Loijinglen Singsang Lakpa Namairakpam Amadi Co Committee Executive Member Julia Singlaina Atheba Mithunglen Sing Oina Saruk Yake Tauram aduga mari lainana UMO gi President Moirangtem Sorojini Leimana Inkum Jali Singam Gamapal Kuntramapan gi December 12 da Ani Suban Nupilal Thokiba Laikibana Ahanba Nupilal Su Thokiba Laifam Thoi Masigi Matang da English Singam Gamapal Supna Marigi October Mapan da Ahanba Nupilal Thoki Haina Tezin Badagi Kangbungamle Maramaduna Ani Suban Nupilal gi Thauram Pangthokpagum Ahanba Nupilal gi Thauram Asisu Pangthokpani Loina Nestera Sida Ani Suban Nupilal gi Thauram Pangthokpa Matamda State Holiday Lautoktuna Pangthokleba Asigumna Ahanba Nupilal gi Thauram Mathang Sahidadi State ki Thakta Pangthoknaba Honagani Masida Natana Laibaki Luchingba Oina Chongthorakliba Singna Political Class Yauraga Thokpida U Political Class Yaruktaba Mioi Kaya Lamdam Asigi Luchingba Oina Thorakpana Ngasidi Lamdam Masida Thokaningdaba Thodok Kaya Thorakpagi Machak Amasu Ohelakle Haina Phongdokhe Nauriba Ichasing Chinanga City Laisabi Marema Manaba Koidre Mau halapi mawa laibing agta koire achi yo page tanja yo pase kari lubang mukum naide tamang khusa maron thokte do tawra asina akhoi asengba ido phangaktrabanina laiba ase maitai choide mutkani akhoi mito mayamga lan thengna dringai da akhoi maitai maru phangna mangani haiba sima khanta ningi tokthorok pada dumai tawni ngangak padana akhoi laiba ke jang ta ka thoga laibani haigani laibak ningi bra masa yon ba thora ibra aduga pasatan ma thogla ibra haibase khoi hoji hangdaba yada wa hangama lai aduna maram morkanda praja miyam se tasengna makidi akhoi punsin ba yana ngagi table ama lobiro punsin ba yara gadi punsin ba matam duda UMO muthake maming ju muthake ai isa su president pham tha doke je ai lawra lai Miyamna imungi miyosing ana ayek yauraktuna I mathau tarakpada leiraga I kapkani haiba wakal thadokpiro matamga chunadre madugi mahutta masagi chahi 19 dagi humfu phawda leiba miyosingna masana yana tholaktuna I pibiro haina Indian Red Cross Society Bishnupur District Branch Secretary Dr. Huidrom Romen Hairi State Blood Transfusion Council SBTC Manipur amadi Manipur State AIDS Control Society Max ki matenga loinana Indian Red Cross Society Bishnupur District Branch Kumbi Ideal Youth Development Organization ki do Kumbi Sayatap Foundation na Department of Transfusion Medicines RIMS ka kusam nana sinduna Kumbi Awang High School da pangthokpa awareness campaign on voluntary blood donation gi thoramda wangangloi oina wafam si phonglukhibani Dr. Romen namakhatara duna Kumbi da masagi oina humudra rom EP ba voluntary blood donor kaya leire adubu anoba donor di kaya tholakte masi EP raga kari amangba leigadage kibadagini EP bada amangba amata leite mangbagi mahutta miyoibagi punsi kanbada mateng pangba ngambata natana isa gi punsi sangna ba lambi amasuni EP bana stroke to bagi chang hanthahali amadi phabada waba anaba incurable disease kaya ngakthokpada su achoba mateng oi voluntary blood donor masing gyamna thoktuna hospital da laiba igi awatpa mention ba changi maramashina masana yana thoklaga miyoibagi punsi kannaba I katpa changi haike Ramaduda hana masagi ikat kraba amadi voluntary donation sing sinbada achoba thodang lokhiba Manipur gi tonganba famsingdagi lakpa miyo yangkai tarukta certificate of honor piduna amadi thoidok hendokpa thabak tawa volunteer singdasu natki lingan yanduna ikai khuna hutke Ramaduda Kumbi Municipal Council gi caretaker chairperson W Piro Ranjan ki do Kumbi gi president KS Netazina chingbana athaiba methungnen sing oina saruk yakhe voluntary blood donor masing yami masagi humudra muk thuna E piba yakhai mathukta E piba mayam lere ai samaksu yakhai go humdur ai E pija khre hai base som da su masigi pangal se thauna se ishona pi da bara haidi akoi khodi mukta champana pi lepna pi reba midi humpu manga pi reba na mioi yamani punsi kan be yadoi ne ba asinu mioi singna thorak taragadi hoji hospital da darkar le pa E kana dagi logani awat mayam le bani Delhi ki Kutub Minar dagi October ani dagi cycle da khongchan ba hokiba transgender activist Maliam Thongam ge cycling for Manipur peace ki khongset
ngarang taret ni chanbada Uttar Pradesh ki Rampur da thungkibaga loinana mafam aduda leiramba police ki team amana mahak putarabna okpaga loinana landam adugi khunja singa su hakthengna unaduna Manipur da hojik oiriba phibamasigi matang da warishana kre Malem Thongamna Manipur da mahusagom tanggu leitaba purakna ba hotnabada UP ki miyamna su pangba yaba mateng sing pangwina ba wafam thamkibaga loinana sai ani makai hena Manipur da chatarakliba irang asina hakthengna na sokalaba miyoi sing amasung state asigi asumba pamba naha kayagi aningba apamba sing munna nainaduna makata na thabak tawkini haike Lions Club of Imphal City amasung Lions Club of Imphal Kanglana Ibotonsna Girls Higher Secondary School ga kusamna duna mahiroi teaching staff amasung land members singi oiba mental health awareness program ama school asida pangthokre tharamadda Dr. R.K. Kumar Jitna breaking the silence building support ki matang da wangang ke Lamdam asigi saknai raba aiba Moirang Them Rajendra Tentha Khunjau Thobal district ta lekhidabada KLAM gi luploi singna awaba phongdokpagi thoram KLAM gi singjamai chirom lekai da leiba mayaloi sangna pangthokre ramaduda KLAM gi luploi singna lekhidrabagi famda minute ani 2 minute leptuna ikai khunna bot khibaga loinana lekhidraba aiba asina tawramba thabak singbut na hongna na ningsingkhe haujek maroi pau amukana pijari Lagliba November tha fawagi manungda Manipur da popular government ama leiragani haibagi thajaba leire Manipur da PR makha sangtha halaroi haina thajaba pirakle hairi Sayola machupna satharakpa 71st Wildlife Week lotion kre lamlaki sa usek singbu ngak senduna thamlabadi mahuksana aifagi leifam su pigani haina Manipur gi governor Ajay Kumar Bhalana hai kre Siddharth Kishore Dev Varman Lok Ayukta ge non-judicial member oina Governor Ajay Kumar Bhalana wasap lo kre. Amadi National Sports University Imphal na sports doping ethics amasung regulation haibasida workshop pangthok kre. Fawagi oina di ISTV na pizza pau matang solution jare miang tabiri basingwa mukahanna kurumjani